ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯂꯤꯡꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏꯅꯤꯗꯤ ꯎꯔꯝꯃꯅꯤ ꯑꯗꯣ ꯃꯥꯗꯤ ꯎꯔꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯄꯨ ꯂꯥꯛꯏꯁꯦ ꯐꯩ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯀꯖꯥꯈꯩꯒꯤ ꯃꯦꯠꯄ ꯄꯥꯠꯀꯩ ꯑꯗꯨꯗꯩ ꯁꯂꯥꯠ ꯌꯥꯎꯔꯦ ꯂꯦꯛꯀꯁ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤ ꯆꯈꯥꯎ ꯄꯤꯛꯁꯜꯂꯕꯣ ꯌꯥꯗ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯕꯦꯜ ꯑꯥꯏꯀꯟꯗꯨꯅ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯇꯪꯈꯥꯏ ꯊꯝꯃꯣ ꯁꯤꯗ ꯑꯗꯨ ꯁꯤꯗ ꯊꯝꯃꯣꯅꯦ ꯃꯍꯤ ꯍꯩꯗ꯭ꯔꯣ ꯇꯪꯈꯥꯏꯔꯒꯦꯅ ꯑꯁ ꯍꯧꯋꯦ ꯍꯩ ꯇꯧꯔꯗꯕꯅꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯛ ꯍꯥꯎꯋꯦ ꯆꯣꯠꯄ ꯌꯥꯗꯦ ꯈꯨꯟꯅꯤꯀꯣ ꯑꯗꯣ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯆꯥꯕꯁꯦ ꯍꯔꯥꯎ ꯐꯥꯎꯕ꯭ꯔꯣ ꯁꯤꯗ ꯑꯗꯨꯒ ꯏꯟꯖꯥꯡ ꯍꯥꯎ ꯆꯥꯗꯕꯅꯤ ꯅꯠꯇꯦ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯁꯤꯗ ꯆꯥꯕ ꯌꯥꯕ ꯍꯥꯎ ꯉꯥꯅꯨ ꯀꯦꯖꯤ ꯀꯌꯥ ꯑꯃꯃꯨꯛꯇꯤ ꯑꯩꯈꯣꯏꯗ ꯍꯥꯞꯄꯝꯕꯅꯤ ꯃꯤꯗꯥꯅꯤ ꯑꯃꯗꯤ ꯀꯂꯦꯖꯥ ꯃꯦꯠꯄꯅꯦ ꯀꯤꯇꯤ ꯀꯔꯤꯕꯣ ꯀꯜꯂꯦ ꯃꯁꯥꯏꯁꯦ ꯌꯦꯡꯕꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯦꯝꯕ ꯆꯠꯈꯤꯗꯨꯅꯤꯅꯦ ꯅꯨꯡꯊꯪꯅꯕꯨ ꯌꯥꯔꯤꯅꯦ ꯅꯨꯡꯊꯪ ꯌꯥꯅꯔꯕ ꯅꯨꯡꯊꯪꯅ ꯊꯣꯡꯕ ꯌꯥꯗꯕ ꯑꯗꯨꯗꯤ ꯆꯪꯉ ꯑꯃꯗꯤ ꯆꯥꯊꯣꯛꯑꯦ ꯍꯧꯖꯤꯛ ꯆꯪꯉꯣꯏ ꯐꯨꯟꯕ ꯋꯥꯅꯤ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯀꯂꯦꯖꯥꯕꯨꯗꯤ ꯁꯤꯗ ꯁꯝꯕꯗ ꯍꯥꯏꯕ ꯉꯁꯥꯏ ꯑꯔꯤꯕꯗꯨꯒꯤ ꯃꯥꯜꯂꯤꯁꯦ ꯉꯁꯥꯏ ꯑꯃꯨꯛ ꯆꯤꯛ ꯉꯝꯗꯦ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯑꯩꯁꯨ ꯃꯥꯜꯂꯦ 이게 정답. ꯏꯪꯕ꯭ꯔꯣ ꯑꯩ ꯆꯤꯛꯄ ꯆꯥꯁꯜꯂꯣ ꯃꯨꯟꯗꯕꯩ ꯍꯥꯏꯀꯣ
ꯑꯃꯨꯛ ꯃꯨꯟꯅꯕ ꯁꯥꯔꯕ ꯇꯨꯝꯅ ꯑꯃꯨꯛ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯤꯅ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯗ꯭ꯔꯤꯁꯦ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ 응? ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯣ 그러니? 응? 다음이? 힘들어 빨리. 아닙니다 anh ngồi nè cả trà sẽ đi ngặt thì thế này nên gì nó phải mấy mùa xã mà hình chứ hậu đấy học à 와인. 아파요 미기만 봐야는 또 깔랑거리 알아 아 끝나 인젤레 다시 저희 머리 망하고 술하지 직방은 먹어. 되게 안 쓰는 거 그리고 không anh 아니 내 잡아 이제 하고 있는 건데 그냥 내밀어. 알아 mấy giờ vậy gặp được 지금 누구 좋아해 이거고요 발견 뒤에도 right 자, 강림을 발견돼 또 가는 거야. 맨 처음에 발견 찍어야 돼 여기 뭐에 ai thua đấy ai đi thua rồi 그 집통 금이야 cái chả sẽ lộ hani still người màn trên này 이 짭은 하려면 ai tao đâu ai không
ꯆꯥꯛꯇꯤ ꯆꯥꯕ ꯍꯦꯟꯒꯠꯂꯕꯅꯦ ꯌꯦꯟꯁꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯦꯕ ꯃꯥꯟꯕ ꯅꯪꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎ ꯊꯣꯡꯕ ꯌꯥꯗꯕ ꯂꯥꯏꯅꯥꯁꯨꯅꯤꯅꯦ ꯁꯤꯗꯤ ꯆꯥꯛꯗ ꯕꯤꯠꯇꯨ ꯂꯩꯊꯣꯛꯑꯦꯕ ꯃꯔꯨ ꯀꯟꯅꯤꯡꯉꯕ ꯌꯥꯒ ꯇꯠꯀꯦ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯂꯣꯏꯅ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯥꯔꯣ ꯍꯥꯏꯁꯦ ꯍꯥ ꯁꯤ ꯀꯟꯅ ꯄꯨꯟꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯍꯣꯏ ꯁꯤꯗꯤ ꯁꯝꯃꯜꯂꯦ ꯍꯧꯖꯤꯛ ꯀꯝ ꯊꯦꯡꯅꯔꯦꯕ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯌꯦꯟꯖꯥꯡꯁꯦ ꯀꯨꯀꯣ ꯂꯣꯏꯁꯤꯜꯂ ꯆꯥꯔꯁꯦ ꯍꯥ ꯏꯗꯨ ꯂꯣꯏꯁꯤꯜꯂ ꯆꯥꯔꯁꯦ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯆꯥꯈꯤꯁꯤ रुको जरा सब्र मत करो Rồi. Cứ phải đi đâu. Samna haibra hajiki nang namai le tebdo maphai ji gudu ko noi de experience lai tribo khodi lai habdi karam ing la haigala bra ka wai phai ga ni de Sắc sao đây để mình phải tới mai được. Đây mà này. Hay đi sắc. Cũng đây mà này. Sắc. Được như đấy. Ơi mẹ hajik ngana thong sap lo ya to yamani ma to tak kre to maru ni khatang ula ke sida tangkai phade ko sonda param ni pasai ba to khu adu na ga khu ni ja ji khatang do ji le me to asidi ma yaw gre ju ke no khandi achai ha cha da na cha ga khatang le mo ju khu ni phang me to sidi da phang ni ma lo senjar ke to mẹ nó khuyên video shi bu han ming bi bu ni shi bi na Like, share, subscribe to video mo.
ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯍꯥꯏꯕ ꯍꯩꯇ꯭ꯔ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯩꯗꯃꯛꯇ ꯑꯩꯈꯣꯏ ꯍꯨꯝꯅ ꯏꯀꯣꯂꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ Bye ꯕꯥꯏ bye. ꯕꯥꯏ